Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi kumja lising ni tara mapanda pangthokiba recruitment gi result Haidoktrabadi mayokta office so Lonshinbagi Khongjang Changshillagani hairi MSPDCL amasung MSPCL gi pangthokiba recruitment gi result lauthoktabagi thawngdobu yaningdaba phongdokladuna ngasi Kaisampat leimazam lekaida All Manipur MSPCL and MSPDCL 2019 recruitment exam completed candidate singna saru yaraga wakan mifama masathaki wakan mifama du da saru yakiba dabu Salam ko ba candidate amana fongdor kibada fangthok kiba recruitment adugi result mamang tha jun fawgi manungda lauthok pinaba mari lenaba singda khangan ke adubu ngasi fawba lengana kariguma khongthang amata lokhatana leiri recruitment exam adugi result lauthokpagi mahut mamang sahi kumjalisini kunmanga gi September gi tang anida exam adu cancel tawre hana notice thoroki thong asina candidate oikiba singdi hingna hatpaga samana halle recruitment exam adu cancel tawre haiduna thokiba order athuba matamda handokadabani maduna tarbadi makhal makha kya gi khongjang sanctionaba sem sabal oi rahai ki अखोइना पिजगिबा सरकार दा अल्टीमेटम डिमांड से हौगिबा जुन की तांग कुंथा फाउगी मनुंगा अखोइ थबक से हाइदोकपिगनी हाइबगी चप चाबा एश्योरेंस मा पिबियोना हाइबनी मसिदा थोसा बिद्रे अन अखोइना हाना हाइजगिबई मतुंगिना अखोइ लेपा लेतना खोंजंग संगनगनी समना kan ngasi student protest tawre अखोइ डिपार्टमेंट सिंग सोलोन जर कनी अदगी रैली चला कनी सेम बंगलोई मांग सो अखोइ खोंजंगनी तौबे याबा तौरकनी इवन बन अमदि जनरल स्ट्राइक न चिंग सो अखोइ तौरकनी अदुगा अखोइ डिमांड दी याम क्लियर नि कखरिबा कैंसिल ऑर्डर दो अथु मतमदा रिवोक तौबियु अदुगा हाइदोक्तना लैरिबा थबक से अथु मतमदा हाइदोकपियु